ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯟꯗꯤꯔꯅꯤꯀꯣ ꯁꯤꯗ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯛꯏꯅꯦ ꯀꯩ ꯆꯥꯗꯣꯏꯅꯣ ꯑꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯟꯗꯤꯔ ꯃꯅꯨꯡꯁꯤꯁꯨ ꯕꯀꯣ ꯂꯩ ꯌꯥꯝ ꯊꯥꯕꯅꯦ ꯍꯟꯗꯛꯁꯤꯅ ꯈꯔꯗꯤ ꯌꯥꯝꯅ ꯊꯥꯗ꯭ꯔꯦ ꯃꯟꯗꯤꯔ ꯃꯅꯨꯡꯒꯤꯁꯤꯁꯨꯅꯦ ꯍꯦꯛꯇ ꯐ꯭ꯂꯥꯋꯔ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯎꯕꯅꯦ ꯍꯟꯗꯛꯇꯤ ꯌꯥꯎꯗꯕ ꯃꯥꯜꯂꯦ ꯂꯩ ꯌꯥꯝꯀꯟꯅ ꯊꯥꯔꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯐꯖꯅ ꯊꯥꯕꯅꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯕꯤꯁꯅꯨ ꯄꯨꯖꯥ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯤ ꯃꯅꯨꯡꯗ ꯄꯨꯖꯥ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯆꯥꯅꯕꯒꯤ ꯁꯤꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯐꯖꯗ꯭ꯔꯦ ꯔꯣꯁꯁꯦ ꯁꯤ ꯃꯅꯨꯡꯁꯤꯁꯨ ꯒꯦꯠ ꯄꯥꯜꯂꯦ ꯆꯪꯕꯗꯤ ꯌꯥꯕꯅꯦꯕꯀꯣ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯂꯩꯕꯅꯦ ꯂꯣꯇꯁꯀꯁꯨ ꯊꯥꯕꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯍꯥꯏꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯂꯣꯏ ꯂꯥꯛꯄ ꯍꯧꯔꯦ ꯄꯨꯖꯥꯗꯤ ꯍꯧꯗ꯭ꯔꯤ ꯃꯌꯥꯝꯁꯤꯅ ꯀꯥꯂꯤ ꯃꯟꯗꯤꯔꯅꯤ ꯀꯣ ꯑꯗꯒꯤ ꯁꯤ ꯂꯣꯏ ꯂꯩ ꯁꯤꯕꯁꯨ ꯂꯩ ꯑꯗꯒꯤ ꯁꯔꯁꯇꯤ ꯑꯗꯒꯤ ꯕꯤꯁꯅꯨꯅ ꯑꯁꯣꯝꯗ ꯃꯤ ꯌꯥꯝ ꯂꯦꯞꯄꯤꯁꯦ ꯑꯁꯣꯝꯗꯀꯣ ꯑꯩꯁꯨ ꯍꯣꯔꯦꯟ ꯄꯨꯖꯥ ꯍꯧꯔꯀꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯒꯅꯤ ꯃꯌꯥꯝ ꯄꯨꯖꯥ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯆꯥꯅꯕ ꯌꯦꯟꯕ ꯍꯧꯔꯦ ꯃꯌꯥꯝ ꯌꯦꯡꯉꯨꯀꯣ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯀꯩꯀꯩꯅꯣ ꯍꯥꯏꯗꯣ ꯁꯤꯅ ꯈꯤꯆ꯭ꯔꯤ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯗꯀꯣ ꯁꯨꯃꯥꯏꯅ ꯈꯤꯆ꯭ꯔꯤ ꯑꯗꯨꯒ ꯁꯤꯅ ꯁꯕꯖꯤ ꯍꯥꯏꯗꯤ ꯚꯤꯖꯤꯇꯦꯕꯜꯒꯤ ꯁꯕꯖꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯀꯥꯡꯍꯧ ꯑꯂꯨꯒ ꯕꯤꯟꯒ ꯉꯧꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯟꯗꯤꯔꯒꯤ ꯄ꯭ꯔꯁꯥꯗꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯒꯤ ꯈꯦꯆꯤ ꯁ꯭ꯇꯥꯏꯜꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯦꯆꯤꯗꯣ ꯅꯠꯇꯕ ꯁꯤꯅ ꯚꯤꯖꯤꯇꯦꯕꯜ ꯃꯌꯥꯝ ꯌꯥꯎꯔꯒ ꯍꯥꯞꯄꯅꯦꯕꯀꯣ ꯁꯤꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯣꯡꯕ ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤꯀꯌꯥ ꯍꯩꯅꯔꯝꯗꯦꯕ ꯑꯗꯣ ꯁꯨꯝ ꯂꯩꯈꯤꯕꯗꯒꯤ ꯌꯥꯝ ꯍꯩꯅꯩ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯦꯜꯗꯤꯁꯨ ꯑꯣꯏ ꯁꯤꯁꯤꯅ ꯈꯤꯔꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯅ ꯑꯆꯥꯔ ꯄꯨꯔꯥ ꯈꯨꯌꯥꯝ ꯑꯃ ꯇꯧꯋꯦ ꯃꯥꯅ ꯍꯥꯞꯆꯤꯜꯂꯛꯏꯁꯦ ꯆꯥ ꯉꯝꯗꯣꯏꯕ ꯈꯪꯗꯦ ꯄꯥꯊꯗꯣꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯂꯣꯏꯔꯦ ꯃꯤ ꯃꯌꯥꯝꯗꯤ ꯆꯥꯅꯔꯦ ꯑꯩꯈꯣꯏꯅ ꯂꯥꯏꯟ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯤꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯈꯤꯆ꯭ꯔꯤꯒꯤ ꯄ꯭ꯔꯁꯥꯗꯇꯣ ꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯉꯟꯅ ꯂꯦꯞꯍꯧꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯟꯗꯣ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯑꯗꯨ ꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏꯕ ꯈꯦꯆ꯭ꯔꯤꯅꯤ ꯃꯌꯥꯝ ꯑꯅꯥꯕꯗꯒ ꯆꯥꯕꯗꯗꯤ ꯕꯦꯁ ꯁꯣꯟ ꯁꯥꯏꯠꯇꯁꯨ ꯂꯩ ꯈꯔꯗꯤ ꯊꯥꯏ ꯁꯟꯐ꯭ꯂꯥꯋꯔꯁꯨ ꯊꯥꯏ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛꯇꯤꯅꯦꯀꯣ ꯋꯦꯗꯔꯁꯦ ꯌꯥꯝꯅ ꯗ꯭ꯔꯥꯏ ꯑꯣꯏꯕꯒꯤ ꯅꯣꯡ ꯐꯖꯅ ꯇꯥꯗꯦꯗꯅꯀꯣ ꯑꯗꯨꯒꯤ ꯂꯩ ꯅꯨꯡꯁꯤ ꯀꯌꯥ ꯐꯠꯇꯦ ꯑꯩꯈꯣꯏ ꯁꯥꯏꯗꯗꯤ ꯌꯨꯕꯤꯁꯦ ꯌꯥꯝꯅ ꯍꯧꯋꯦ ꯑꯗꯨ ꯃꯌꯥꯝ ꯂꯣꯏ ꯆꯥꯔꯤ ꯃꯈꯥꯗ ꯐꯝꯃ ꯆꯥꯕꯁꯨ ꯌꯥꯎꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯑꯩꯈꯣꯏ ꯃꯟꯗꯤꯔꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯁꯤꯅ ꯄ꯭ꯔꯁꯥꯗꯅꯦꯕ ꯁꯤꯅ ꯍꯩꯒ ꯑꯗꯒꯤ ꯆꯅꯥ ꯑꯍꯤꯡꯕ ꯃꯨꯛ ꯑꯍꯤꯡꯕ ꯇꯧꯔꯒ ꯑꯩ ꯏꯆꯥꯅꯨꯄꯤ ꯑꯅꯤꯗꯣ ꯆꯠꯁꯤ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯑꯅꯤꯒꯤ ꯈꯤꯇꯪ ꯄ꯭ꯔꯁꯥꯗ ꯍꯩꯒꯤ ꯄ꯭ꯔꯁꯥꯗꯁꯦ ꯄꯨꯕꯤꯔꯤꯅꯦꯕꯀꯣ ꯃꯤ ꯃꯌꯥꯝꯗꯤ ꯂꯦꯞꯄꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯈꯣꯏꯗꯤ ꯍꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ